Kuki Mla singna Swgatpa Chief Minister na lamdam sida lengakpa yaroi BJP gi masoi taraba lengakpa singna absolute majority fangnaba Kuki Mla singa punsinaba honariba du tokpiyu Kuki Mla singna Swgatpa Chief Minister na state asi lengakpa yaroi haina Universal Mother Organization USO gi President Moirangthem Sorojin na Fongdoragli Lamphel da laiba USO gi office da pangthokiba pawgi mifam aduda Sorojin in high really camp da laiba mifum khudingma masagi mayumda hanjil handriba makai Kuki Mla sing house ka mari fana chatpa yaroi me 18 phawbagi manungda lengak semnaba honari haina ningphung ngangna riba asida Kuki Mla singna Swgatuna CM pirakpa tarabadi madugi sapchaba daita masana pugadabani mahangna hai me ahumdagi ngasi fawba hana sunana lagliba asigi waroisin laitri miyamna yadre haiduna state minister gi famdagi NBRN loktoktuna president role chalairakpa tha ahum surok labanina matama sida manipur gi isu asi ahongba amata laite BJP gi manungda pamdriba si NBRN na CM oiba sini adubu mahangna trabasu anauba ama khanba ngamdriba si BJP manungi mot manadaba adudagi center na khudong chaba lobani British ki mayokta lan hoba ngamliba Manipurini adubu akhang ahai lairik laisu haiba miyoi puthokna lairaba matam asida iramdam kangkhong chaihaliba si kari marangino athuba matamda Kuki Mla singna Swgatpa matik chaba Chief Minister ama khanduna laibaga si kangadabani haina makhata na mahangna phongdoki Jharkhand anti-nation operation chatharingai da brother tarakpadagi Manipurdagi CRPF officer ama laikidre ahum chokle yamna laibak thiba thodok amada Jharkhand gi West Singhabum district ki manungchana Baliba khulgi jungle amada anti-nation operation chatharingai da khangaudana brother tarakpagi thodokta Manipurdagi Kuntaruk suba CRPF battalion gi Meitei macha officer ama laikidre ahumna aso open nangduna hospital da laikanari laibak thiba thodok asing ngarang numidang pung 10 makhairom tarakpa matamda thokibani laikidraba CRPF ki second in command officer adu Manipur gi Imphal East district ki manungchanna awang sekmai maya lekai dagini mamingna Maharabam Prabhu sahi nimphutaru kawi mahagi service number 21C IRLA 71006 ni laikidraba second in command officer asina lusingba security team amana area domination tawduna operation ama chatharingai da akan manonglai nungsit amadi akhak arau ga loinana nong marakta braja tarakpadagi officer Maharabam Prabhu amadi mahakandang na chatminaba CRPF ki assistant officer amaga Jharkhand police ki personnel anika asopan nangki haidi asokpa sing adu khudakta manangnakpa SAIL hospital da pukhatuna laikanaki adubu Maharabam Prabhu laikanaba ngamduna laikide haidi amaromda thodok adugi matangda awaba phongdokladuna masagi duty pangthokningai manungda laikidraba officer second in charge command Maharabam Prabhu bu ikai khumnab utpagaloina mahaki imung manunggi awabada su sarugyari haina CRPF ki official amana phongdoragli Meitei na SD list chalhanabagi matangda tongan ma point kaya yawa memorandum ama RPI na Governor Ajay Kumar Bahala da Pisinkhre Meitei na SD list chan bahaiba si nauna hapchingadaba nate hana oijaramba du amuk nauna register tawbani haiba Republican Party of India RPI Manipur State Committee ge President Maheshwar Thongnaudamna phongdokre wafam asi ngasi party asi maruiba thaumi kaya sarugya duna state asi Governor Ajay Kumar Bahala ga unaduna Meitei na SD list chalhanabagi matangna tongan ba point kaya yawa memorandum ama pisinduna wari sanaraba matungda paumi singa unabada phongdokibani mahangna makha taraduna Indiana British ke loila makha da lairingai matamda thokiba ethnographic report kaya dasu Meiteis are primitive hill tribes haina mayek sengna yauri masida natana 1921 amadi 1931 census report dasu yauri adubu 1951 gi census report tholakpa matamda Meitei sing ST lista yaurakidabani maramachina leibaga sigi miyam pumbana aset pathajaba amaga loinana lairiba India gi constitution asina Meitei singbo ST lista amuhana yauhanaba party asina honabani haiki Sirwilili festival mai pangna pangthongnaba security ki section tharang chapchana lokhale security matik chana thamle Thasigi kundagi kunmari phawba ukrulda pangthokadariba Sirwilili festival asi mai pangna pangthongnaba security ki section tharang chapchana lokhale festival asida miyamna singnaba mata leitana sarugyabi haina Manipur sarkar gi Chief Secretary Prasanta Kumar Singhana phongdokre ngasi Governor Rota leiba Manipur Fire Service ki headquarter da pangthokpa thoram amaga mari leinana Chief Secretary na paumi singda haikibada festival asi mai pangna amasung ingtapna pangthoknaba lenga ki maike dagi security ki akanma section tharang sing lokhale Imphal dagi ukrul yauna chaliba lambi asi matik saba security force sing thamduna safanaba thamkre Festival pangthokpam lambi tongan mama famsingda security force matik chana thamduna
पामदबा थौदोकसिंग थोक्तनबा अकनबा मवोंगदा होनरी हिरम असिगी matangda Manipur Police ki DGP masama ukhula chatuna security ki phibam yengsinba yauna rescue tawba security ki phibam yengsinba yauna review kaya pangthokli maram aduna miyamna singnaba amata leitana festival asi saruk yabiu sakhangdaba kangbu kharana miyamna kihan khanganbagi warol sing phongdoklibasi aikoina lumna lofam thokte hiram asigi matangda sengdok warol sing pirakpasu leikrabani miyamda kihan khanganba tonga sing sandokpa lepiu sengdokliba sing asi miyamda kihan khanganaba honabda yumpham yaudaba singni masida miyamna thajabiganu miyam safana thamnaba laingangna chapchaba thodang paikhali hairi amaromda ngasigi thoram aduga mari leinana chief secretary na haikibada Manipur Fire Service asi matamga chunaba mawongda disaster thengnanaba fire fighting equipment thamnaba hotnari haiki Manipur Fire Service na miyamda piriba service hena mapungphana piba ngamnaba water means fire fighting unit yauna motorcycle tara amasung rescue equipment galoinana liter lising taruki capacity oiba water bicher mari district singda thanaba flag off tawba training cum conference hall amadi Fire Prevention Wing hangdokpagi thoram aduga mari leinana Chief Secretary na makhatana haikibada khongtang asi Fire Service Department na paikhatpa anoba initiative amani machina department asina miyamda piriba service hena ningthina yauhanba ngamgani khongtang asina Churchanpur Kangpokpi Senapati More Jiribam Chandel Bisnupur Thawbal amasung Imphal gi Fire Service ke leiriba substation singda thamlaga state asigi district khudingma cover tawba ngamhalagani atai force dinga yengnabada Fire Service Department asibu ikhang khangbidaba oina tawri adubu department asina piriba service asi yamna maru oi disaster tholakpada miyangi punsi amasung lanthum kananaba department asina maruiba thodang lori haiki Central Government ki pandam de terrorist maru fangna muthatpani haina Amit Shah na phongdokre Kashmir yauna laibak asigi tongan ma mafam singda operate riba terror outfit singdagi Union Home Minister Amit Shah na akanba warning tawraduna Central Government ki pandam de laibak asigi mafam khudingmakta lairiba terrorist sing maru fangna muthatpani terrorist sing asataba thabak tawong sing Central Government na khangduna lairoi haina phongdokre Delhi da pangthokiba thoram amaga mari leinana Union Home Minister Amit Shah na haikibada Prime Minister Narendra Modi gi listing makada Kashmir yauna laibak asigi North East amasung left wing extremist singna sokhalaba jaga singda center gi maikede gi akanba pakum chapchana pikre terrorist singna makogi pangdaba attack adu makogi mai pakpa amani haina lobi yai adubu makoina khangadabadi Narendra Modi government na terrorist amata lena tharoi Laibak asigi mafam khudingmaktagi terrorist maru fangna muthatpa haibasi center gi chapchaba firemni Lining Purupta Yumpham Oiraga Politics Taurabadi Kangkong Saiba Tabani Haina RK Nimaina Phongdokre Tongan ba lining chatpa Puruk Kayana Khundari Bastet Asida Lining Amasung Purupta Yumpham Oiraga Politics Taurabadi Manipur Kangkong Saiba Tabani Haina Retire IAS RK Nimaina ngasi JN Manipur Dance Academy da pangthokpa Herikon gi Kolomdoi Suba Mapokuman Tauramga Mari Leinana Phongdokre Tongan ba CSO Singi Mihut Amasung Mahiroi Kayana Saruk Yakiba Tauram aduda RK Nimaina Steve Guest ki warol pirduna makhatana haikibada Manipur khundariba Purup masel gi marakta amana amadagi heli haiba wakhalonda mungna duna leirabadi soidana khanarakani loinana Purup amasung lining na yumpham oiraga politics taurabadi leiba kangkhong saiba haibasi mahausani matang asida aikoi khudimana khangadabadi Manipur khunaya si sembada lamdam asida khundariba Purup khudima yawi haibasini Manipur da hodik leiriba phibam asi state asida Indiana march tawdringaida Manipur da hodik lairiba phibam asi state asina India da march tawdringai gi phibam aduga changdamnabada aduki matik ahongma leire hojikti missing yangkhalakpa ga loinana lairi haiba mi gi masing yangkhalakpana maram oiraga tongan ba isu kaya thoklaktabanate masina mungna bagi phibam ama lakhalibani matang asida Manipur gi dama khalaga aikoi masel wakhal tamina ba sangi amaromna Manipur gi puari hangana yengbada maiteina Kutkan pangaliba makai lamdamasi ingtapi sontaragana kangkong saiba haibadu oi maramaduna haukiba puari nainaraga aikoina oi haningleba lamdam adu ningthina senga sagatpa mathoktai maitai ama oina aikoigi apamba karino khaminaba sumi haudik tholiba Manipur gi irang ase matik chaba lusingba leitabadagi makha samthabani masida center ama state asigi asoiba sauna lai haiki
थौरम अदुगा मरी लेनना हेरिकोन की प्रेसिडेंट वाई सुरकुमार खुमना हाइकिबदा येलो फुरु कयाना पुलगा इपाई पुना थमलंबा अपुनबगी सक्तम अदु ngangnaba हेरिकोन असि सापोंगलकिबनी हौजिक मणिपुरदा थोकलिबा प्रॉक्सी वार असिसु हेरिकोनगा चटमिनारिबा लुपसिंगा लोइनना पुना थेंगमिनारी इंडिया लेंगांगना नेकपा प्रॉक्सी आर्मी सिंग असि एक लक्षिनबा मिकुप्ता मणिपुरगी लान असि लोइगनि हाइकि ड्रग का कोना मियो एमा फारे ngarang manipur police की कांगबुना चथकिबा ऑपरेशन दा मियो एमा हीरोइन नंबर 4 का कोना इम्फाल ईस्ट डिस्ट्रिक्ट की हाइंगांग पुलिस स्टेशन कोनबा खाबै सोई साबा लेकाई दा लेबा मसागी मयुम दगी फारे हाइरी फारबा मियो एसिगे ममिंग अब्दुल्लाई खान चाही 93 कवी मंगोंदगी बाइल 6 ता हापलगा हीरोइन नंबर 4 ने हाइना सिंगनाबा पोलम थिंग फागत पंगामले हाइना पुलिस की पावसन हाइरी